ꯃꯌꯥꯝꯕꯨ ꯃꯅꯤꯄꯨꯔ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ. ꯔꯣꯅꯥꯜꯖꯤꯠ ꯃꯩꯇꯩꯒꯤ ꯈꯨꯏꯗ ꯂꯩꯖꯔꯦ ꯕꯁꯟꯇꯒꯤ ꯀꯣꯀꯤꯜ. ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯍꯧꯖꯔꯛꯂꯒꯦ. ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯏꯇꯩ, ꯀꯩꯗꯧꯔꯦ ꯃꯤꯔ ꯍꯦꯠꯀꯤ ꯑꯉꯥꯡ? ꯏꯆꯦꯗꯣ ꯉꯁꯤꯗꯤ ꯂꯥꯛꯂꯔꯣꯏ. ꯅꯪ ꯅꯊꯟꯇ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏꯅ ꯅꯅꯥꯛꯇ ꯂꯥꯛꯄꯤꯕꯅꯤ ꯏꯕꯨꯡꯉꯣ. ꯁꯣꯔꯤ ꯏꯇꯩ. ꯑꯩꯍꯥꯛ ꯂꯩꯇꯞꯅ ꯆꯤꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯏ. ꯃꯍꯧꯁꯥꯅ ꯑꯩꯒꯤ ꯃꯤꯅꯣꯛ ꯂꯝ ꯌꯧꯅ ꯏꯔꯥꯡ ꯊꯥꯡꯉꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯕꯨꯡꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯔꯛꯄ ꯌꯥꯎꯈꯤ. ꯑꯋꯣꯏꯕꯃꯛꯁꯨ ꯆꯨꯝꯕ ꯖꯥꯠꯅꯤ. ꯃꯥꯒꯤ ꯃꯇꯧꯗꯨꯅ ꯈꯔꯗꯤ ꯈꯪꯂꯦ. ꯑꯩꯒꯤ ꯃꯤꯅꯣꯛꯇꯨꯗ ꯃꯍꯥꯛ ꯆꯃꯝꯅꯕ ꯑꯃꯗꯤ ꯐꯥꯎꯈꯤꯕ꯭ꯔꯥ? ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯧ ꯌꯥꯝ ꯂꯩꯖꯗꯕ ꯑꯃꯅꯤ ꯍꯥꯏꯕꯒꯨꯝ ꯅꯝꯍꯥꯏ ꯇꯧꯔꯛꯈꯤ. ꯅꯊꯧ ꯂꯩꯖꯍꯧꯗ꯭ꯔꯕꯣ ꯅꯪꯅ ꯅꯆꯦꯒꯤ ꯃꯍꯨꯠ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯂꯤꯕꯁꯦ? ꯂꯩ, ꯑꯩꯒꯤꯁꯨ ꯑꯆꯧꯕ ꯏꯊꯧ ꯑꯃ. ꯑꯩꯅ ꯌꯥꯝ ꯏꯆꯪ ꯊꯧꯅ ꯍꯥꯏꯈꯤ. ꯉꯥꯏꯍꯥꯛ ꯋꯥ ꯉꯥꯡꯕꯗꯨ ꯂꯦꯞꯄꯤ. ꯑꯗꯨꯒ ꯑꯩꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯏ. ꯑꯗꯣ ꯏꯇꯩ, ꯅꯪꯗꯤ ꯏꯆꯦꯒ ꯑꯩꯒꯁꯦ ꯈꯟꯗꯣꯛꯄ ꯉꯝꯕ꯭ꯔꯥ? ꯑꯩꯈꯣꯏ ꯀꯣꯂꯦꯖꯇ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯤꯅꯦ ꯁꯨꯔꯃꯥ ꯁꯨꯔꯃꯤ ꯈꯟꯗꯣꯛꯄ ꯉꯝꯅꯗꯦ. ꯅꯆꯦ ꯁꯨꯔꯃꯥꯗꯤ ꯀꯩꯗꯧꯔꯒꯦ ꯀꯣꯂꯦꯖ ꯂꯥꯛꯇ꯭ꯔꯕꯗꯤ? ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯇ꯭ꯔꯣ? ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯊꯥꯅꯗꯕꯗꯥꯏꯅꯦ. ꯀꯔꯤꯁꯨ ꯍꯥꯏꯔꯛꯇ꯭ꯔꯣ? ꯃꯤꯅ ꯍꯪꯂꯤꯁꯤꯗꯤ ꯈꯨꯝꯗꯦꯅꯦ. ꯑꯩꯅ ꯑꯣꯏꯅꯗꯨꯅ ꯁꯥꯎꯖꯤꯟꯅꯈꯤ. ꯃꯍꯧꯁꯥꯅ ꯑꯩꯗꯤ ꯑꯣꯏꯅ ꯆꯥꯎꯏ. ꯃꯍꯥꯛꯁꯨ ꯑꯩꯒꯤ ꯃꯔꯝꯗꯗꯤ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯤꯕꯅꯤ. ꯀꯔꯤꯒꯤꯗꯤ ꯈꯪꯂꯣꯏ? ꯅꯠꯇ꯭ꯔꯅꯦ, ꯃꯁꯤꯒꯤꯁꯨ ꯋꯥꯔꯤ ꯂꯥꯛꯈꯤꯕ ꯌꯥꯔꯤ. ꯃꯁꯤꯒꯤ ꯋꯥꯁꯤꯅ ꯅꯥꯀꯜ ꯑꯃꯗ ꯊꯝꯈꯤꯁꯤ. ꯍꯧꯖꯤꯛꯀꯤ ꯋꯥꯔꯤ ꯑꯣꯏꯅ ꯇꯧꯁꯦ. ꯅꯪꯉꯣꯟꯗ ꯑꯃꯨꯛꯁꯨ ꯌꯥꯝ ꯍꯪꯖꯅꯤꯡꯕꯗꯣ ꯑꯩꯗꯤ ꯅꯈꯣꯏ ꯅꯆꯦꯅ ꯑꯩꯁꯦ ꯑꯁꯨꯛ ꯌꯥꯝ ꯊꯥꯖꯗꯕꯗꯧꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯃꯍꯥꯛꯁꯨ ꯑꯩꯉꯣꯟꯗ ꯑꯣꯟꯈꯠꯂꯒ ꯍꯪꯂꯛꯏ. ꯃꯥꯁꯨ ꯑꯗꯨꯛꯍꯛꯅ ꯑꯩꯉꯣꯟꯗꯒꯤ ꯅꯣꯛꯄꯗꯤ ꯑꯣꯏꯗ꯭ꯔꯤ. ꯑꯗꯨꯕꯨꯗꯤ ꯇ꯭ꯋꯤꯟ ꯁꯤꯁꯇꯔꯒꯤ ꯅꯤꯡꯉꯥꯏ ꯌꯦꯡꯍꯟꯒꯦ ꯈꯪꯅꯤ. ꯑꯩꯁꯦ ꯉꯛꯇ꯭ꯔꯥ? ꯀꯔꯤꯒꯤ ꯉꯛꯆꯔꯨꯅꯤ ꯍꯥꯏꯒꯦ? ꯋꯥꯔꯤ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯀꯣ. ꯂꯣꯏꯅ ꯍꯦꯛ ꯍꯥꯏꯗꯣꯛꯄꯁꯨ ꯌꯥꯗ꯭ꯔꯤ. ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯍꯪꯒꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯏ. ꯑꯃꯨꯛꯁꯨ ꯀꯔꯤꯒꯤ ꯏꯊꯟꯇ ꯋꯥꯔꯧꯖꯔꯣꯏꯗꯕꯒꯤ ꯃꯔꯝꯕꯨ? ꯏꯆꯦꯗꯒ ꯑꯗꯨꯝꯅ ꯕꯗꯅꯥꯝ ꯇꯧꯖꯅꯨ. ꯑꯩ ꯁꯥꯎꯒꯦ ꯇꯧꯏꯀꯣ. ꯑꯩꯁꯨ ꯇꯔꯥꯏꯅ ꯇꯣꯛꯀꯗꯕ ꯁꯨꯔꯃꯤ ꯅꯠꯇꯦ. ꯑꯩꯁꯨꯅꯦ ꯑꯣꯟꯈꯠꯇꯨꯅ ꯁꯥꯎꯖꯤꯟꯕꯅꯦ. ꯅꯠꯇꯦ, ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ? ꯃꯥꯅ ꯀꯣꯂꯦꯖ ꯂꯥꯛꯇ꯭ꯔꯁꯨ ꯅꯪꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯊꯥꯔꯛꯂꯤꯕꯁꯤꯅꯤ. ꯃꯥꯁꯨ ꯄꯨꯛꯅꯤꯡ ꯐꯥꯊꯔꯒ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯒꯦ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ. ꯑꯩꯍꯥꯛ ꯃꯣꯃꯣꯟ ꯇꯧꯏ. ꯑꯗꯨꯒ ꯍꯥꯏ, ꯑꯩꯅ ꯏꯇꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯤꯕꯨ ꯌꯥꯗꯕ꯭ꯔꯣ? ꯍꯣ, ꯏꯆꯦꯅ ꯊꯥꯔꯛꯄ ꯅꯠꯇꯤꯌꯦ. ꯑꯩꯅ ꯃꯥꯒꯤ ꯄꯥꯈꯠꯆꯕ ꯃꯇꯧꯗꯨ ꯀꯣꯛꯅꯕ ꯍꯥꯏꯈꯤꯕꯅꯤ. ꯅꯠꯇ꯭ꯔꯒ ꯅꯪꯗꯤ ꯁꯤꯗ ꯑꯩ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯀꯔꯝꯅ ꯈꯪꯂꯤꯕ? ꯍꯥꯏꯌꯨꯅꯦ ꯇꯥꯒꯦ. ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯈꯤꯔꯣꯏ ꯑꯩꯗꯤ. ꯑꯗꯨ ꯌꯥꯝꯅꯕꯨ ꯐꯠꯇ꯭ꯔꯒꯕꯨ. ꯀꯔꯤ ꯍꯥꯏꯕ? ꯀꯩꯁꯨ ꯍꯥꯏꯗꯦ ꯏꯇꯩ. ꯅꯪꯅ ꯏꯇꯩ ꯏꯇꯩ ꯀꯧꯔꯛꯄꯁꯦ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯏꯀꯣ. ꯂꯨꯋꯥꯡꯅ ꯄꯥꯈꯠꯄꯒꯤ ꯃꯇꯧ ꯎꯠꯂꯒ ꯍꯥꯏꯔꯛꯄꯅꯤ. ꯏꯇꯩꯍꯦ, ꯅꯪꯁꯦ ꯌꯥꯝ ꯄꯪꯉꯦ. ꯃꯤꯒꯤ ꯏꯪꯒꯤꯠ ꯑꯝꯇꯁꯨ ꯈꯪꯕꯤꯗꯦ. ꯅꯠꯇꯦ, ꯅꯪꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯣ? ꯑꯩꯅ ꯀꯔꯤ ꯇꯧꯔꯒꯦ ꯁꯨꯔꯃꯤ? ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯗꯤꯅꯦ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯈꯛꯇꯪꯅ ꯌꯥꯗ꯭ꯔꯕꯅꯦ. ꯅꯁꯥꯒꯤ ꯗꯤꯁꯤꯖꯟꯐꯥꯎ ꯃꯄꯨꯡ ꯐꯥꯅ ꯂꯧꯖꯕ ꯉꯝꯗ꯭ꯔꯤꯕꯗꯨꯕꯨ ꯅꯨꯄꯥ ꯌꯥꯝ ꯃꯥꯟꯖꯗꯦꯀꯣ. ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯑꯩꯗꯤ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯗ꯭ꯔꯦ. ꯈꯨꯠꯅ ꯂꯥꯝꯃꯣ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯕꯨꯙꯨ. ꯀꯣꯛꯅ ꯂꯥꯝꯒꯗꯧꯕ. ꯏꯍꯦ, ꯁꯣꯔꯤ ꯏꯇꯩ. ꯃꯍꯥꯛ ꯑꯩꯅ ꯇꯣꯏꯅ ꯍꯥꯏꯕ ꯁꯣꯔꯤ ꯏꯇꯩ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯃꯍꯥꯛ ꯑꯃꯨꯛ ꯃꯨꯛꯇꯤ ꯋꯥꯈꯜ ꯀꯌꯥ ꯈꯟꯈꯤ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯅ ꯈꯪꯕ ꯉꯝꯈꯤ. ꯁꯤꯒꯤ ꯃꯇꯥꯡꯁꯤꯁꯨ ꯀꯣꯟꯅ ꯂꯥꯛꯈꯤꯁꯅꯨ. ꯃꯍꯥꯛꯅ ꯂꯛꯅꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕꯅꯤ. ꯅꯪꯅ ꯁꯣꯔꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯕ. ꯑꯁꯦꯡꯕꯒꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯏꯇꯩ? ꯑꯩꯅ ꯃꯥꯒꯤ ꯃꯁꯥꯗ ꯍꯦꯛ ꯊꯦꯡꯂꯨꯔꯦ. ꯁꯣꯔꯤ ꯏꯇꯩ. ꯈꯪꯍꯧꯗꯅ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈꯤ. ꯌꯥꯔꯦꯗ ꯅꯪꯒꯤ ꯁꯣꯔꯤꯁꯦ. ꯃꯍꯥꯛ ꯈꯣꯏꯔꯨꯝ ꯇꯧꯅ ꯅꯣꯛꯂꯛꯏ. ꯑꯩꯁꯨ ꯇꯥꯟꯖꯥ ꯃꯥꯡꯍꯟꯗꯦ. ꯃꯉꯣꯟꯗ ꯑꯣꯟꯈꯠꯇꯨꯅ ꯍꯦꯛꯇ ꯍꯪꯖꯤꯜꯂꯤ. ꯏꯇꯩ, ꯅꯪꯕꯨ ꯃꯣꯗꯦꯂꯤꯡ ꯇꯧꯕꯒꯤ ꯌꯥꯝ ꯆꯠꯂꯝꯗꯥꯏꯅꯦ. ꯀꯩꯗꯧꯔꯒꯦ ꯆꯠꯇ꯭ꯔꯕꯗꯤ? ꯀꯩꯁꯨ ꯇꯧꯗꯦꯗ. ꯁꯨꯝ ꯂꯥꯏꯔꯤꯛꯇ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒꯦ ꯈꯜꯂꯛꯑꯕ. ꯑꯗꯨꯗꯅꯦ ꯑꯩꯅ ꯌꯥꯝ ꯍꯥꯏꯔꯛꯀꯗꯣꯏꯁꯦ. ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯅ ꯃꯥꯒꯤ ꯀꯣꯛꯇꯒꯤ ꯈꯣꯡ ꯐꯥꯎꯕ ꯑꯃꯨꯛꯇꯪꯗ ꯄꯨꯂꯞ ꯌꯦꯡꯂꯨꯏ. ꯑꯗꯨꯒ ꯃꯈꯥ ꯁꯝꯊꯩ. ꯌꯦꯡꯕꯗꯗꯤ ꯑꯋꯥꯠꯄ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ. ꯑꯗꯨꯕꯨ ꯅꯁꯥꯒꯤ ꯗꯤꯁꯤꯖꯟ ꯂꯧꯕꯗꯤ ꯉꯝꯖꯗ꯭ꯔꯤꯅꯦ. ꯃꯍꯥꯛꯅ ꯍꯥꯏꯔꯛꯄ ꯅꯪꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯈꯤ.
ꯑꯗꯣ ꯑꯩꯁꯨ ꯈꯪꯉꯤꯀꯣ ꯅꯪꯅ ꯂꯣꯟꯅ ꯔꯤꯍꯔꯁꯦꯜ ꯆꯠꯄꯗꯣ ꯏꯆꯦꯅ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯍꯦꯟꯅ ꯌꯥꯎꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤꯗ ꯑꯩꯗꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯒꯗꯧꯗꯤ ꯅꯁꯥꯅ ꯄꯥꯝꯕꯗꯨꯗꯤꯅꯦ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯦ ꯏꯇꯩ ꯅꯪ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯇꯦ ꯑꯩꯕꯨ ꯅꯨꯄꯥ ꯊꯣꯛꯇꯦ ꯀꯥꯏꯅꯒ ꯑꯩꯒꯤꯡꯒꯤꯁꯨ ꯈꯪꯕ ꯉꯝꯗꯦ ꯑꯗꯣ ꯍꯥꯏꯔꯛꯑꯣꯗꯅ ꯑꯩꯅ ꯈꯪꯗ꯭ꯔꯕꯗꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯌꯥꯔꯕꯗꯤ ꯐꯣꯡꯅ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯑꯩꯕꯣ ꯑꯗꯨꯗꯅꯦ ꯑꯩꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯌꯥꯔꯦ ꯅꯪꯁꯨ ꯂꯦꯞꯄꯣ ꯑꯗꯥꯏꯗ ꯑꯗꯣ ꯏꯇꯩ ꯅꯪꯒꯤ ꯑꯗꯨꯒꯤ ꯈꯨꯀꯧꯗꯣ ꯑꯩꯅꯦ ꯇꯥꯕꯗ ꯌꯥꯝ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯏꯀꯣ ꯑꯩꯗꯤ ꯅꯨꯄꯥꯅ ꯃꯣꯗꯦꯜ ꯑꯣꯏꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯅꯪꯒꯤ ꯑꯍꯥꯟꯕ ꯁꯣꯗꯣ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯈꯤ ꯌꯥꯝ ꯆꯥꯟꯅꯩꯌꯦ ꯅꯪꯅ ꯇꯧꯊꯣꯔꯛꯄ ꯁꯦꯠꯇꯣꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒ ꯃꯣꯗꯦꯂꯤꯡ ꯇꯧꯔꯔꯣꯏ ꯀꯥꯏꯅꯒ ꯍꯧꯈ꯭ꯔꯕ ꯊꯨꯞꯆꯤꯟꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯂꯥꯇꯝꯗ ꯆꯥꯏꯗꯨꯅ ꯂꯩꯍꯧꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯤꯕꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯀꯥꯟꯅꯕꯕꯨ ꯂꯩꯔꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯃꯤ ꯈꯨꯗꯤꯡꯃꯛꯁꯨ ꯅꯤꯡꯁꯤꯡꯂꯝꯒꯅꯤ ꯃꯣꯏꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯀꯌꯥ ꯑꯃ ꯑꯩꯒꯤ ꯏꯟꯈꯠꯂꯛꯄꯒꯤ ꯋꯥꯔꯤꯗꯨꯅ ꯑꯐꯥꯎꯕ ꯑꯏꯕ ꯀꯌꯥꯅ ꯁꯩꯊꯥꯗꯨꯅ ꯏꯈꯤꯕ ꯋꯥꯔꯤꯒꯨꯝꯅ ꯃꯒꯨꯟ ꯂꯩꯕꯃꯛ ꯑꯣꯏꯗ꯭ꯔꯕꯁꯨ ꯏꯔꯒ ꯄꯣꯊꯥꯅꯤꯡꯂꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯏꯁꯥꯒꯤ ꯋꯥꯔꯤꯁꯦ ꯂꯤꯗꯨꯅ ꯄꯣꯊꯥꯖꯕꯅꯤꯀꯣ ꯍꯦ ꯗꯥꯏꯔꯤ ꯅꯪꯒꯤ ꯅꯁꯥꯏꯒꯣꯟꯗ ꯀꯥꯏꯗꯣꯡꯐꯝ ꯑꯣꯏꯔꯤꯕ ꯑꯃꯨꯛ ꯂꯥꯛꯂꯔꯣꯏꯗꯕ ꯕꯁꯟꯇꯒꯤ ꯀꯣꯀꯤꯜꯗꯣ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕꯁꯤꯅ ꯑꯃꯨꯛꯁꯨ ꯏꯊꯟꯇ ꯍꯪꯒꯣꯏꯕꯁꯨ ꯐꯥꯎꯍꯟꯒꯗꯧꯔꯤꯕ꯭ꯔꯥ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯑꯩ ꯂꯦꯞꯄꯗꯤ ꯌꯥꯗ꯭ꯔꯤ ꯄꯥꯏꯔꯛꯈꯤ ꯅꯣꯡꯃ ꯄꯨꯟꯁꯤ ꯏꯄꯥꯛ ꯏꯌꯥꯏꯊꯛꯁꯤꯗ ꯑꯃꯨꯛ ꯌꯦꯡꯂꯨꯕ ꯉꯝꯂꯔꯣꯏꯗꯕ ꯕꯁꯟꯇꯒꯤ ꯀꯣꯀꯤꯜ ꯑꯩꯒꯤ ꯊꯣꯡꯖꯤꯟꯗ ꯇꯣꯡꯂꯔꯤꯕ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯣ ꯋꯥꯍꯪꯁꯤꯃ ꯑꯩ ꯌꯥꯝꯅ ꯍꯪꯅꯤꯡꯈꯤ ꯑꯩꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅꯕꯒꯤꯔꯥ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯑꯩꯅꯗꯤ ꯃꯔꯨꯕꯨ ꯃꯤꯒꯤ ꯖꯥꯇ꯭ꯔꯤꯛꯅ ꯏꯁꯤꯡ ꯈꯨꯌꯥ ꯑꯃꯈꯛ ꯐꯪꯕꯗ ꯂꯠꯅꯗꯅ ꯊꯛꯈꯤꯕꯒꯨꯝ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯊꯟꯇ ꯋꯥꯔꯧꯖꯕ ꯅꯠꯇꯅ ꯑꯃꯨꯛ ꯍꯪꯒꯠꯇꯨꯅ ꯄꯨꯟꯁꯤꯒꯤ ꯑꯁꯣꯏꯕ ꯆꯨꯝꯊꯣꯛꯂꯨꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯤꯡꯈꯤꯅꯤ ꯉꯁꯤꯗꯤ ꯑꯩꯒꯤꯁꯨ ꯏꯆꯥ ꯐꯥꯏꯕꯣ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯖꯔꯦ ꯃꯈꯣꯏꯒꯤꯗꯃꯛ ꯍꯤꯡꯕ ꯇꯥꯕꯅꯤ ꯄꯨꯡꯁꯨ ꯐꯅꯗꯤ ꯊꯦꯡꯂꯝꯂꯦ 11 ꯇꯥꯒꯗꯧꯔꯝꯂꯦ ꯃꯉꯥꯜꯅ ꯇꯦꯕꯜ ꯃꯊꯛꯇ ꯏꯁꯤꯡ ꯒ꯭ꯂꯥꯁꯁꯨ ꯊꯝꯂꯛꯄꯗ ꯑꯩ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯃꯪꯂꯨꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯉꯥꯜꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯑꯁꯨꯛ ꯊꯦꯡꯂꯕ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯏꯆꯥꯕꯨ ꯉꯥꯏꯔꯝꯂꯤꯕꯅꯦ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯁꯤꯜꯂꯕ꯭ꯔꯣ ꯂꯣꯏꯁꯤꯜꯂꯦ ꯇꯨꯝꯊꯣꯛꯂꯨꯔꯣ ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯇꯨꯝꯂꯗꯕꯅꯦ ꯏꯃꯥ ꯍꯥꯟꯅ ꯇꯨꯝꯃꯣ ꯑꯩ ꯁꯪꯕꯤꯒꯦ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯏꯃꯥꯗꯤ ꯑꯍꯤꯡ ꯍꯦꯛꯇ ꯇꯨꯝꯗꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯏꯃꯥꯅ ꯀꯔꯤꯒꯤꯅꯣ ꯑꯍꯤꯡ ꯇꯨꯝꯗꯅ ꯗꯥꯏꯔꯤ ꯏꯔꯤꯕ ꯑꯁꯤꯕꯣ ꯃꯉꯥꯜꯅ ꯑꯩꯕꯨ ꯐꯃꯨꯡꯗ ꯀꯥꯈꯠꯍꯜꯂꯤ ꯀꯥꯡꯈꯜꯁꯨ ꯏꯆꯥꯅꯨꯄꯥꯅ ꯊꯥꯕꯤꯔꯛꯏ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯋꯥ ꯍꯪꯂꯛꯏ ꯏꯃꯥ ꯑꯩꯈꯣꯏ ꯆꯟꯆꯟꯗꯣ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯦ ꯏꯕꯥꯅꯤ ꯆꯠꯂꯒ ꯂꯧꯕꯤꯔꯨꯔꯁꯦ ꯃꯉꯥꯜꯗꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯀꯞꯂꯛꯏ ꯑꯩꯁꯨ ꯃꯃꯥꯅꯤ ꯃꯆꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯆꯩꯅꯥ ꯑꯗꯨ ꯑꯩꯁꯨ ꯈꯪꯉꯤ ꯂꯩꯃꯗꯨ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯇꯣ ꯑꯩꯉꯣꯟꯗꯁꯨ ꯐꯥꯎꯔꯤꯕꯅꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯆꯥꯗ ꯐꯥꯎꯔꯤꯕ ꯑꯋꯥꯕꯗꯣ ꯏꯃꯥꯗꯁꯨ ꯐꯥꯎꯔꯤꯕꯅꯤ ꯂꯧꯔꯨꯒꯅꯤꯌꯦ ꯏꯃꯥꯅ ꯅꯪꯒꯤ ꯆꯟꯆꯟꯕꯨ ꯁꯣꯏꯗꯅ ꯂꯧꯔꯨꯒꯅꯤꯌꯦ ꯏꯃꯥꯅ ꯍꯤꯡꯂꯤꯉꯩꯗ ꯏꯆꯥ ꯑꯅꯤꯃꯛ ꯀꯩꯗꯧꯅꯨꯡꯗ ꯂꯥꯞꯊꯣꯛꯍꯜꯂꯣꯏꯌꯦ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤ ꯊꯤꯡꯕ ꯉꯝꯗꯅ ꯁꯤꯟꯊꯔꯛꯂꯤ ꯏꯆꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯍꯦꯛꯅ ꯀꯞꯂꯛꯏ ꯑꯩꯍꯥꯛ ꯏꯆꯥ ꯃꯉꯥꯜꯅ ꯃꯃꯥ ꯑꯩꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯏꯃꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯄꯤꯛꯁꯤꯟꯒꯅꯨ ꯑꯩ ꯕꯕꯥꯕꯨ ꯌꯥꯝ ꯋꯥꯔꯧꯏ ꯏꯃꯥꯅ ꯀꯔꯤ ꯂꯥꯟꯈꯤꯕꯅꯅꯣ ꯃꯍꯥꯛꯅ ꯏꯃꯥꯕꯨ ꯀꯞꯍꯜꯂꯤꯕꯁꯦ ꯏꯕꯨꯡꯉꯣ ꯏꯃꯥ ꯀꯩꯁꯨ ꯀꯞꯇꯤꯌꯦ ꯏꯆꯥꯁꯤꯡꯅ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯤꯈꯩꯗꯤ 이마기 사로이지에 이자싱기다먹다 이마 힘키니에 비랑기 농주두나 asumna ahing kaya ꯆꯠꯈꯤ ꯅꯪꯗꯤ ꯑꯗꯨꯃ ꯀꯥꯎꯊꯣꯛꯄ ꯉꯝꯈꯤꯀꯣ
ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯥꯎꯕ ꯉꯝꯗ꯭ꯔꯤ ꯃꯁꯤꯅꯁꯨ ꯏꯔꯤꯕꯅꯤ ꯅꯪꯍꯧꯅꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯣꯕꯥꯏꯜꯒꯤ ꯔꯤꯡꯗꯨꯅ ꯑꯩ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯈꯔ ꯍꯟꯗꯣꯛꯇꯨꯅ ꯂꯦꯞꯄꯤ ꯌꯥꯝ ꯂꯥꯞꯅꯕꯗꯤ ꯅꯠꯇꯦ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯑꯩꯁꯨ ꯇꯥꯍꯧꯏ ꯂꯨꯋꯥꯡ ꯂꯥꯛꯂꯤꯕ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ ꯂꯨꯋꯥꯡꯅ ꯚꯥꯏ ꯃꯉꯥ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯃꯉꯥꯡꯅ ꯑꯩ ꯀꯣꯂꯦꯖ ꯂꯩꯌꯦ ꯅꯪꯕꯨ ꯀꯣꯂꯦꯖ ꯂꯥꯛꯇ꯭ꯔꯕꯣ ꯂꯩ ꯀꯩꯅꯣ ꯏꯕꯣ ꯅꯁꯛꯀꯗꯨ ꯎꯍꯧꯗꯦꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯑꯩꯒꯤ ꯑꯃꯗꯨꯒ ꯎꯅꯐꯝꯗꯣ ꯑꯗꯨꯗ ꯂꯩꯌꯦ ꯁꯦꯁ ꯌꯥꯝ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯅ ꯊꯝꯃꯤꯀꯣ ꯑꯩꯉꯣꯟꯗꯒ ꯈꯪꯍꯟꯕ ꯅꯠꯇꯦꯕ ꯑꯗꯨꯏ ꯅꯠꯇꯦꯕ ꯚꯥꯏ ꯅꯪꯒꯤꯁꯦ ꯀꯩꯅꯣꯝ ꯍꯪꯅꯤꯡꯕ ꯃꯥꯜꯂꯤꯀꯣ ꯑꯦ ꯀꯩꯁꯨ ꯍꯪꯗꯧ ꯂꯩꯇꯦꯗ ꯂꯨꯋꯥꯡꯗꯨ ꯅꯣꯛꯂꯒ ꯑꯩꯁꯦ ꯅꯪꯒꯤ ꯅꯇꯥꯎꯅꯤꯀꯣ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯍꯜꯂꯣ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯋꯥꯗꯤ ꯂꯣꯠꯀꯨꯝꯁꯤꯀꯣ ꯃꯉꯥꯡꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯊꯝꯃꯒꯦ ꯚꯥꯏ ꯑꯗꯨꯗꯤ ꯃꯉꯥꯡ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ ꯑꯩꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯪꯉꯤ ꯃꯉꯥꯡ ꯍꯥꯏꯕ ꯏꯃꯣꯟ ꯃꯣꯟꯕ ꯃꯣꯟꯇꯠꯂ ꯐꯣꯟ ꯇꯧꯔꯛꯏꯗꯣ ꯃꯃꯤꯠꯀꯥꯗꯨ ꯁꯨꯛꯇꯣꯛꯂꯒ ꯍꯥꯏꯔꯛꯏ ꯂꯨꯋꯥꯡꯅ ꯑꯦ ꯇꯧꯉꯝꯕꯤ ꯏꯕꯦꯝꯃ ꯑꯩ ꯆꯠꯂꯒꯦꯅꯦ ꯅꯪ ꯂꯩꯍꯧꯔꯣꯀꯣ ꯑꯩꯅ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯃꯇꯨꯡ ꯏꯟꯅꯔꯒ ꯉꯥꯏꯈꯣ ꯏꯇꯩ ꯑꯩꯕꯨ ꯏꯊꯟꯇ ꯍꯟꯈꯣ ꯍꯥꯏꯔꯣ ꯆꯠꯅ ꯆꯠꯅ ꯑꯩꯅ ꯑꯃꯨꯛꯁꯨ ꯂꯨꯋꯥꯡꯒꯤ ꯃꯈꯨꯠꯇꯨ ꯍꯦꯛ ꯄꯥꯏꯁꯤꯜꯂꯨꯏ ꯇꯥꯟꯖꯥꯗꯨꯗ ꯐꯣꯔꯦꯅꯔ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ Hi dude, this work started as your name since you have been visiting every Friday and Saturday. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯛꯂꯒ ꯅꯨꯄꯥ ꯑꯗꯨ ꯆꯠꯈꯤ ꯂꯨꯋꯥꯡꯗꯨ ꯅꯣꯛꯐꯦꯠꯇꯤ ꯇꯧꯏ ꯑꯗꯨꯒ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯈꯨꯝꯂꯨꯗ꯭ꯔꯦ ꯃꯥꯒꯤꯗꯨ ꯏꯆꯦ ꯑꯣꯏꯔꯝꯂꯕꯗꯤ ꯉꯥꯏꯍꯥꯛꯇꯨꯒꯤ ꯃꯤꯀꯨꯞꯇꯨ ꯐꯣꯔꯦꯅꯔꯗꯨꯒꯤ ꯋꯥꯍꯩꯗꯨꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯔꯝꯒꯗꯕꯅꯤ ꯃꯥꯒꯤ ꯅꯣꯛꯐꯦꯠ ꯇꯧꯈꯤꯕ ꯃꯤꯅꯣꯛꯇꯨꯒꯤ ꯑꯥꯔꯊꯁꯤꯅ ꯀꯔꯤ ꯑꯣꯏꯈꯤꯕ ꯑꯩ ꯉꯥꯏꯍꯥꯛꯇꯨ ꯇꯨꯃꯤꯟꯅ ꯂꯩ ꯑꯣꯏ ꯃꯪꯂꯒ ꯑꯃꯨꯛ ꯂꯩꯔꯗꯤ ꯀꯩꯗꯧꯔꯦ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯂꯨꯋꯥꯡꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯄꯗ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯛꯏ ꯑꯗꯣ ꯏꯇꯦ ꯁꯣꯄꯤꯡ ꯆꯠꯃꯤꯟꯅꯔꯨꯁꯦ ꯑꯩꯁꯨ ꯏꯊꯟꯇ ꯐꯔꯛ ꯇꯥꯔꯦꯕ ꯑꯗꯨꯒꯤ ꯊꯑꯣꯏꯅ ꯁꯤꯗ ꯂꯥꯛꯏꯅꯦ ꯑꯩꯅ ꯆꯥꯟꯁ ꯂꯧꯔꯒ ꯍꯥꯏꯖꯤꯟꯕꯅꯤ ꯍꯧꯔꯛꯂꯕ꯭ꯔꯥ ꯅꯪꯒꯤ ꯅꯤꯡꯉꯥꯏꯗꯣ ꯃꯥꯅ ꯌꯥꯝ ꯇꯟꯅ ꯂꯩꯊꯣꯛꯄꯗꯤ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯆꯠꯃꯤꯟꯅꯕꯒꯤ ꯍꯣꯔꯦꯟ ꯏꯇꯩꯒꯤ ꯕꯣꯛꯁꯔ ꯑꯃ ꯂꯩꯕꯤꯗꯣꯏꯅꯦ ꯑꯩꯅ ꯌꯥꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯆꯒꯠ ꯆꯒꯠ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯑꯗꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯑꯩꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯥꯟꯅꯖꯩ ꯑꯗꯨꯒ ꯒꯥꯔꯤꯗ ꯀꯥꯈꯠꯂꯤ ꯂꯨꯋꯥꯡꯗꯨ ꯒꯥꯔꯤ ꯇꯞꯅ ꯊꯧꯕ ꯍꯧꯔꯛꯏ ꯑꯩꯅ ꯂꯣꯟꯅ ꯂꯣꯟꯅ ꯃꯥꯕꯨ ꯌꯦꯡꯖꯩ ꯀꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯁꯤꯒꯦ ꯑꯩꯕꯣ ꯍꯧꯖꯤꯛ ꯉꯁꯤ ꯆꯍꯤ 40 ꯁꯨꯔꯛꯂꯕ ꯃꯇꯝꯁꯤ ꯐꯥꯎꯕꯗ ꯅꯨꯃꯤꯠꯇꯨꯒꯤ ꯁꯛꯇꯝꯗꯣ ꯃꯨꯠꯈꯤꯕ ꯂꯩꯇ꯭ꯔꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯗꯤ ꯇꯧꯕꯤꯒꯅꯨ ꯑꯩꯍꯥꯛ ꯑꯃꯁꯨ ꯏꯌꯥꯗ ꯌꯥꯕꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇꯦ ꯏꯄꯨꯔꯣꯏꯕꯕꯨ ꯏꯁꯣꯔꯒꯨꯝꯅ ꯈꯟꯖꯗꯨꯅ ꯂꯩꯔꯤꯕꯤꯅꯤ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯄꯣꯞ ꯀꯥꯏꯗꯅ ꯍꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯕꯨꯁꯨ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨꯀꯣ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯑꯩꯒꯤ ꯀꯂꯝ ꯀꯅꯥꯕꯨꯅꯣ ꯑꯩꯅ ꯀꯂꯝꯁꯤꯒꯤ ꯃꯇꯦꯡꯅ ꯏꯈꯧ ꯂꯥꯡꯅ ꯀꯧꯔꯤꯕ ꯕꯁꯟꯇꯒꯤ ꯀꯣꯀꯤꯜ ꯀꯅꯥꯕꯨꯅꯣ ꯈꯪꯅꯤꯡꯕ ꯄꯣꯛꯇꯕ꯭ꯔꯥ ꯑꯗꯨꯕꯨ ꯈꯪꯂꯛꯀꯅꯤ ꯑꯁꯨꯝ ꯒꯥꯔꯤ ꯊꯧꯔꯤꯕꯗꯨ ꯃꯤꯠ ꯅꯥ ꯆꯣꯏꯊꯣꯛꯄ ꯅꯠꯇꯦ ꯑꯩꯇꯅ ꯃꯥꯕꯨ ꯌꯦꯡꯖꯕꯇꯅꯤ ꯂꯝꯕꯤꯗ ꯊꯧꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯃꯥꯒꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯣꯏꯅ ꯊꯧꯅꯩ ꯒꯥꯔꯤ ꯊꯧꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯨ ꯇ꯭ꯔꯥꯐꯤꯛꯀꯤ ꯔꯨꯜ ꯉꯥꯛꯅ ꯆꯠꯅꯩ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯇ꯭ꯔꯥꯐꯤꯛ ꯔꯨꯜꯁꯀꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯔꯨꯕꯗꯤ ꯄꯅꯤꯁꯃꯦꯟ ꯐꯪꯕ ꯇꯥꯕꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅꯩ ꯑꯗꯨꯅꯁꯨ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯂꯨꯋꯥꯡꯗꯨ ꯄꯥꯔꯀꯤꯡꯒꯤ ꯁꯥꯏꯠꯇ ꯒꯥꯔꯤꯗꯨ ꯇꯞꯅ ꯈꯥꯝꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯂꯥꯛꯑꯣ ꯀꯦꯗꯅ ꯑꯃꯨꯛ ꯇꯧꯔꯅꯨ ꯀꯨꯝꯊꯔꯣ ꯑꯩ ꯊꯕꯛꯁꯨ ꯂꯩꯍꯧꯔꯤꯕꯅꯤ ꯑꯩꯁꯦ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨꯅꯦ ꯃꯣꯟꯕꯁꯦ ꯌꯥꯝ ꯍꯩꯅꯖꯗꯦ ꯉꯁꯤ ꯈꯛ ꯆꯠꯃꯤꯟꯅꯕꯁꯤꯗ ꯌꯥꯝ ꯆꯤꯟꯕꯒ ꯁꯥꯔꯛꯀꯅꯨꯀꯣ ꯑꯁꯦꯡꯕꯒꯤꯅꯦ ꯊꯕꯛ ꯈꯔ ꯂꯩꯍꯧꯋꯦ ꯊꯥꯖꯗ꯭ꯔꯒ ꯅꯆꯦꯗ ꯍꯣꯔꯦꯟ ꯍꯪꯂꯨꯆꯣ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯏꯆꯦꯗꯒ ꯑꯃꯨꯛ ꯊꯪꯖꯤꯟꯕꯤꯔꯛꯀꯅꯨ ꯈꯪꯅꯤ ꯑꯗꯨꯕꯨꯗꯤ ꯌꯦꯡꯉꯣ ꯌꯥꯔꯦ ꯃꯔꯩꯒꯤ ꯑꯉꯥꯡ ꯂꯥꯛꯑꯣ ꯑꯩꯕꯨ ꯏꯊꯟꯇ ꯆꯪꯂꯨꯆꯣ ꯍꯥꯏꯕ꯭ꯔꯥ ꯐꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯋꯥꯡꯗꯨ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯏ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯉꯥꯡꯗꯨ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯂꯨꯋꯥꯡꯅ
ꯀꯔꯤ ꯂꯩꯕ ꯂꯥꯛꯏꯅꯣ? ꯇꯣ ꯃꯥꯒꯤ ꯀꯩꯅꯣꯝ ꯂꯩꯃꯤꯟꯅꯁꯦ ꯂꯥꯛꯏꯅꯦ꯫ ꯂꯨꯋꯥꯡꯗꯨ ꯑꯩꯅ ꯄꯩꯅ ꯌꯦꯡꯈꯤꯕꯒꯤ ꯑꯥꯔꯊ ꯈꯪꯈꯤꯕ ꯃꯥꯜꯂꯤ꯫ ꯋꯥ ꯑꯍꯦꯟꯕꯗꯤ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯉꯥꯡꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯁꯨꯔꯃꯤꯗꯣ ꯉꯁꯤ ꯀ꯭ꯂꯥꯁ ꯌꯥꯎꯈꯤꯗꯕꯅꯦ, ꯃꯥꯒꯤ ꯅꯣꯠꯅꯦꯁꯦ, ꯑꯩꯅ ꯁꯤꯟꯕꯤꯔꯛꯂꯕꯅꯦ꯫ ꯑꯩꯅ ꯃꯉꯥꯡꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ, ꯃꯥꯕꯨ ꯉꯁꯤ ꯀꯣꯂꯦꯖ ꯂꯥꯛꯇꯕ꯭ꯔꯥꯅꯦ? ꯍꯣꯔꯦꯟ ꯃꯁꯥꯗ ꯄꯤꯔꯒꯦ, ꯊꯦꯡꯀ꯭ꯌꯨ꯫ ꯑꯗꯣ ꯁꯨꯔꯃꯥ, ꯑꯁꯤ ꯍꯥꯏꯔꯒ ꯃꯉꯥꯡꯗꯨ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯩꯅ ꯂꯨꯋꯥꯡꯗ ꯄꯩꯔꯞ ꯌꯦꯡꯂꯒ ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯂꯨꯋꯥꯡꯗꯨꯁꯨ ꯆꯤꯟꯕꯥꯜꯗꯤ ꯂꯦꯡꯗꯅ ꯁꯨꯛꯇꯣꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯃꯉꯥꯡꯗꯨ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯃꯥꯒꯤ ꯋꯥꯍꯩꯗꯨ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯑꯣꯏꯅ ꯃꯉꯣꯟꯗ ꯇꯛꯁꯤꯜꯂꯤ, ꯀꯩꯗꯧꯔꯒꯦ ꯃꯉꯥꯡ, ꯀꯔꯤꯅꯣ ꯍꯥꯏꯔꯣꯗꯅ? ꯀꯩꯁꯨ ꯅꯠꯇꯦꯗ, ꯀꯣꯂꯦꯖ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦꯅ ꯁꯨꯝ ꯍꯪꯅꯤꯡꯕ꯫ ꯂꯨꯋꯥꯡꯅ ꯃꯔꯛ ꯊꯠꯂꯛꯏ, ꯚꯥꯏ ꯅꯪꯕꯨ ꯀꯔꯤ ꯂꯩꯕ ꯂꯥꯛꯏꯅꯣ? ꯃꯉꯥꯡꯅ ꯀꯔꯤꯅꯣ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯝꯕꯅꯤꯗ꯫ ꯑꯩꯅ ꯑꯃꯨꯛ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯝꯃꯒꯦ, ꯑꯃꯁꯦ ꯊꯦꯡꯉꯦꯅ ꯏꯁꯧ ꯇꯧꯔꯤꯕꯅꯦ꯫ ꯃꯉꯥꯡꯅ, ꯍꯣꯏ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ꯫ ꯃꯉꯥꯡꯁꯨ ꯂꯩꯍꯧꯔꯦ꯫ ꯑꯩꯒ ꯂꯨꯋꯥꯡꯒꯁꯨ ꯃꯅꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯑꯩꯅ ꯗ꯭ꯔꯦꯁꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯁꯨꯝ ꯑꯄꯥꯝꯕꯗꯨ ꯈꯜꯂꯒ ꯂꯥꯛꯄꯅꯤ꯫ ꯏꯊꯦ, ꯁꯤꯒꯤ ꯐꯨꯔꯤꯠꯁꯦ ꯐꯖꯕ꯭ꯔꯥ? ꯐꯖꯩ꯫ ꯑꯗꯣ ꯁꯤꯒ ꯀꯔꯝꯕꯅ ꯍꯦꯟꯒꯦꯕ? ꯑꯅꯤꯃꯛ ꯂꯣꯏꯅ ꯐꯖꯩ꯫ ꯐꯖꯩ ꯉꯥꯛꯇ꯫ ꯑꯗꯣ ꯏꯇꯩ, ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯕ ꯑꯩꯒꯤ ꯗ꯭ꯔꯦꯁ ꯑꯝꯇ ꯈꯟꯕꯤꯌꯣ꯫ ꯂꯨꯋꯥꯡꯗꯨ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯁꯦꯠꯀꯗꯕ ꯗ꯭ꯔꯦꯁꯅꯦ, ꯅꯪꯅ ꯑꯄꯥꯝꯕ ꯑꯗꯨꯝ ꯈꯜꯂꯨ ꯀꯩꯅꯣ꯫ ꯑꯩꯅ ꯂꯛꯅꯩ, ꯏꯕꯨꯡꯉꯣ ꯅꯪꯉꯣꯟꯗ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦꯀꯣ, ꯑꯩꯒꯤ ꯄꯩꯁꯥꯅ ꯂꯩꯖꯗꯣꯏꯅꯤ꯫ ꯅꯨꯃꯤꯠꯁꯤꯗ ꯑꯩꯒ ꯂꯨꯋꯥꯡꯒ ꯁꯣꯄꯤꯡ ꯆꯠꯃꯤꯟꯅꯈꯤꯕꯗꯨ ꯃꯥꯗꯤ ꯗꯁꯥ ꯑꯄꯥꯏꯕꯤ ꯑꯣꯛꯅꯕꯅꯤ ꯈꯜꯂꯝꯒꯗ꯭ꯔꯥ ꯈꯪꯗꯦ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯗ꯭ꯔꯦꯁ ꯂꯩꯕꯒꯤ ꯄꯩꯁꯥ ꯃꯥꯅ ꯄꯦꯗ ꯇꯧꯈꯤꯕꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯃꯇꯥꯡ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯏꯆꯦꯒꯤ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯃꯍꯥꯛꯄꯨ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯅꯨꯡꯁꯤꯔꯨꯔꯤꯕ? ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯄꯥꯎꯊꯣꯛꯄꯤꯈꯤꯅꯨ, ꯋꯥꯔꯤ ꯃꯈꯥ ꯌꯥꯝꯅ ꯂꯩꯔꯤ꯫ ꯑꯃꯨꯛꯇ ꯂꯣꯏꯅ ꯏꯊꯣꯛꯄꯁꯨ ꯌꯥꯕ ꯅꯠꯇꯦ, ꯃꯇꯥꯡ ꯆꯥꯅ ꯈꯪꯍꯟꯖꯔꯛꯀꯦ꯫ ꯂꯨꯋꯥꯡꯗꯨ ꯐꯨꯔꯤꯠ ꯄꯔꯦꯡ ꯌꯥꯜꯂꯤꯕ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯄꯤꯡ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯅꯤꯈꯛ ꯂꯩꯔꯤꯕꯗꯨ ꯂꯥꯝꯃꯒ ꯂꯧꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯣ ꯏꯪꯅ ꯐꯖꯩ, ꯅꯣꯏꯅꯤꯗꯁꯨ ꯄꯛꯆꯅꯤ꯫ ꯏꯇꯩꯅ ꯂꯩꯕꯤꯗꯣꯏꯔꯣ? ꯑꯗꯨꯒꯤꯅꯤꯗꯅ ꯇꯤ ꯁꯥꯔꯠ ꯑꯍꯣꯡꯕ ꯑꯃ ꯈꯜꯂꯤꯁꯤꯗꯤ, ꯄꯥꯈꯪ ꯑꯔꯤꯛꯄ ꯍꯥꯏꯁꯤꯅꯤ꯫ ꯑꯩꯁꯨ ꯃꯇꯥꯡ ꯆꯥꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥ ꯈꯪꯗꯦ, ꯍꯦꯛ ꯅꯣꯛꯊꯣꯛꯂꯨꯔꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯅ ꯀꯔꯤ ꯈꯟꯈꯤꯕ ꯑꯩ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯃꯅ ꯑꯩꯉꯣꯟꯗ ꯁꯥꯒꯠꯈꯤꯕ ꯃꯪꯂꯥꯟ ꯑꯃꯒꯤ ꯊꯧꯗꯣꯛ ꯃꯇꯦꯛ ꯑꯃꯇꯪꯁꯨ ꯍꯥꯞꯆꯤꯟꯖꯍꯧꯒꯦ꯫ ꯌꯥꯔꯣꯏꯗ꯭ꯔꯥ? ꯌꯥꯅꯤꯗ, ꯅꯣꯏꯅ ꯌꯥꯗꯦ ꯍꯥꯏꯔꯒ ꯍꯦꯛ ꯇꯣꯛꯄ ꯌꯥꯕ꯭ꯔꯥꯗꯣ? ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯈꯜꯂꯕꯁꯤꯡꯗꯨ ꯄꯨꯔꯒ ꯆꯦꯟꯖꯤꯡ ꯔꯨꯝꯗ ꯆꯪꯗꯨꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯈꯪꯗꯦ, ꯏꯇꯩꯅ ꯈꯟꯕꯤꯕ ꯇꯤ ꯁꯥꯔꯠꯇꯨ ꯍꯥꯟꯅ ꯂꯤꯠꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯩꯅ ꯖꯤꯟꯁꯀꯤ ꯁꯣꯔꯠ ꯄꯦꯟꯗꯨ ꯁꯦꯠꯆꯤꯜꯂꯒ ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯏꯇꯩꯕꯨ ꯑꯩꯅ ꯀꯧꯔꯝꯃꯤ, ꯀꯩꯝ ꯇꯧꯗꯕ꯭ꯔꯥꯁꯦ? ꯃꯍꯥꯛ ꯑꯩꯅ ꯉꯥꯡꯕ ꯇꯥꯗꯕꯒꯨꯝ ꯂꯩꯈꯤ꯫ ꯑꯩꯉꯣꯟꯗ ꯌꯦꯡꯇꯃ ꯌꯦꯡꯂꯛꯏ꯫ ꯃꯤꯠ ꯖꯨꯔꯥ ꯑꯅꯤꯗꯨ ꯀꯨꯞꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤꯠꯌꯦꯡꯗꯣ ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯈꯤꯗ꯭ꯔꯤ꯫ ꯏꯇꯩ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯄꯛꯆꯗ꯭ꯔꯕꯣ ꯁꯤꯕꯨ ꯑꯩꯉꯣꯟꯗ? ꯑꯩꯅ ꯈꯟꯕꯗꯨꯅꯤ, ꯃꯍꯥꯛ ꯃꯪꯂꯥꯟ ꯑꯃꯗ ꯂꯩꯔꯨꯕ ꯃꯥꯜꯂꯤ꯫ ꯑꯩꯅ ꯀꯧꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯑꯩꯅ ꯂꯦꯞꯂꯨꯕꯇꯅꯤ, ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯌꯦꯡꯖꯕꯇꯅꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯕ ꯁꯛꯇꯝꯗꯨꯗꯤ ꯏꯆꯦꯒꯤꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ꯫ ꯑꯩꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯈꯟꯈꯤꯕꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯃꯥꯅ ꯈꯪꯕꯤꯒꯅꯤ? ꯌꯥꯝ ꯄꯛꯆꯩꯌꯦ꯫ ꯃꯍꯥꯛꯅ ꯇꯦꯟꯇꯛꯅ ꯈꯨꯝꯂꯛꯈꯤ꯫ ꯏꯆꯦꯒꯤ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ, ꯑꯩꯅꯁꯨ ꯏꯇꯩ ꯍꯥꯏꯅ ꯀꯧꯔꯤꯕ, ꯑꯗꯨꯒꯁꯨ ꯑꯩꯅ ꯑꯃꯨꯛ ꯅꯨꯡꯁꯤꯔꯨꯔꯤꯕ꯫ ꯑꯩꯁꯦ ꯉꯥꯎꯏ ꯍꯥꯏꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯏꯁꯥꯅꯗꯤ ꯌꯥꯅꯤꯡꯗꯦ꯫ ꯅꯨꯡꯁꯤꯕꯒꯤ ꯂꯥꯟꯖꯪ ꯑꯃ ꯑꯩꯅ ꯆꯪꯁꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯂꯝꯗꯨꯅ ꯑꯩꯍꯥꯛ ꯅꯤꯡꯍꯟꯅꯈꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫ ꯃꯁꯤꯒꯤꯁꯨ ꯋꯥꯔꯤ ꯂꯥꯛꯈꯤꯅꯤ ꯇꯞꯅ ꯇꯞꯅ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯒꯦ, ꯑꯩ ꯐꯤꯔꯦꯞ ꯂꯩꯇꯕꯤ ꯑꯃꯗꯤ ꯅꯠꯇꯦ꯫
ꯋꯥꯔꯕ ꯃꯇꯝꯗ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯅꯤꯡꯁꯤꯡꯅꯕꯒꯤ ꯊꯧꯅꯥ ꯑꯣꯏꯍꯜꯂꯤ꯫ ꯑꯩꯅ ꯗ꯭ꯔꯦꯁ ꯃꯌꯥꯝ ꯌꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ, ꯑꯗꯨꯒ ꯑꯩꯅ ꯏꯇꯩꯗ ꯍꯥꯏ, "ꯏꯇꯩꯒꯤꯁꯨ ꯑꯄꯥꯝꯕ ꯑꯃꯗꯤ ꯈꯜꯂꯨꯗꯅ, ꯅꯅꯥꯎꯅ ꯂꯩꯖꯒꯦ"꯫ ꯑꯩ ꯏꯇꯩꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯌꯥꯝ ꯃꯔꯧ ꯂꯩꯅ ꯅꯨꯡꯄꯥꯟ ꯐꯥꯎꯅ ꯎꯔꯒꯦ ꯃꯇꯥꯒꯨꯝ ꯌꯦꯡꯂꯒ ꯂꯛꯅꯕꯒꯤ ꯃꯇꯧꯒꯨꯝ ꯅꯣꯛꯂꯨꯏ꯫ ꯕꯣꯛꯁꯔ ꯂꯩꯕꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯃꯥꯅ ꯂꯛꯅꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯁꯨ ꯑꯩꯅ, "ꯃꯆꯨꯗꯣ ꯑꯃꯨꯛ ꯈꯟꯕꯤꯈꯣꯔꯣ, ꯀꯔꯤ ꯕ꯭ꯔꯦꯟꯗꯀꯤ ꯄꯥꯝꯂꯤꯕꯅꯣ"꯫ ꯑꯩꯁꯨ ꯃꯤꯆꯤꯒ ꯈꯠꯆꯤꯜꯂꯒ ꯑꯃꯨꯛꯀꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯥꯁꯤꯡꯒꯤ ꯗ꯭ꯔꯦꯁ ꯂꯩꯐꯝ ꯑꯗꯣꯝꯗ ꯑꯩ ꯆꯠꯂꯤ꯫ ꯃꯥꯁꯨ ꯏꯇꯨꯡ ꯏꯟꯅꯔꯛꯈꯤ꯫ ꯑꯩꯒꯤ ꯏꯇꯨꯡꯗ ꯃꯍꯥꯛ ꯏꯟꯅꯔꯛꯏ ꯈꯪꯕꯗꯒꯤ ꯑꯩꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯕꯤꯗ, "ꯑꯩꯅ ꯈꯟꯕꯤꯕꯗꯣ ꯄꯥꯝꯂꯣꯏ ꯈꯟꯕꯒꯤꯔꯣ ꯏꯇꯨꯡ ꯏꯟꯅꯔꯛꯏꯁꯤꯕꯣ"꯫ ꯃꯍꯥꯛ ꯑꯩꯒꯤ ꯋꯥꯍꯩꯗꯨꯗ ꯇꯨꯡ ꯍꯥꯏꯐꯦꯠ ꯍꯟꯈꯤꯕ ꯃꯥꯜꯂꯤ꯫ ꯑꯩꯅ ꯌꯦꯡꯂꯨꯕ ꯅꯠꯇꯦ, ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜꯗ ꯈꯪꯕ ꯉꯝꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯈꯤꯗ꯭ꯔꯦ, ꯅꯥꯀꯜ ꯑꯃꯗ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯑꯩꯁꯨ ꯁꯨꯝ ꯆꯠꯇꯨꯅ ꯌꯥꯜꯂꯤꯕ ꯃꯦꯟ ꯁꯥꯔꯠ ꯃꯌꯥꯝꯗꯨꯗꯒꯤ ꯑꯄꯥꯝꯕ ꯃꯆꯨ ꯌꯦꯡꯂꯝꯃꯤ꯫ ꯍ꯭ꯋꯥꯏꯠꯇ ꯂꯥꯏꯠ ꯕ꯭ꯂꯨ ꯃꯆꯨꯅ ꯆꯦꯛ ꯆꯠꯄ ꯃꯦꯟ ꯁꯥꯔꯠ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯗꯨꯃꯛ ꯑꯩꯅ ꯈꯣꯏꯗꯥꯖꯔꯨꯔꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜꯅ ꯐꯨꯔꯤꯠ ꯑꯗꯨ ꯃꯍꯥꯛꯅ ꯂꯤꯠꯄꯗ ꯄꯛꯆꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯁꯥꯏꯖꯇꯨ ꯑꯃꯨꯛ ꯌꯦꯡꯂꯤ, ꯑꯦꯜ ꯁꯥꯏꯖꯅꯤ꯫ ꯁꯦꯝ ꯀꯂꯔꯗ ꯑꯇꯣꯞꯄ ꯁꯥꯏꯖꯀꯤ ꯑꯣꯏꯕ ꯀꯣꯏꯊꯤ ꯊꯤꯔꯨꯏ, ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯅꯨꯄꯥ ꯑꯃꯗ ꯑꯩ ꯊꯦꯡꯖꯤꯜꯂꯨꯏ, ꯑꯗꯨꯒ ꯂꯣꯡꯅ ꯍꯥꯏꯊꯔꯛꯏ꯫ ꯑꯩ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯒꯤ ꯂꯦꯡꯕꯥꯜꯗ ꯀꯣꯜꯂꯒ ꯑꯩꯕꯨ ꯉꯥꯛꯂꯝꯃꯤ꯫